Mathau loiraga mayumda hankiba TOMTV ki video journalist ibungo laisramda ngarang nubidang reproduction force na detain touduna thamlaba matungda Fajadaba Waheina Chei-Thanglakkhre Chei-Thanglakkhre Thaudoga du ngarang nubidang pung 10 makhai khare helakpa aduwaida kagwa lairembi sanglengi mapada thokibani TOMTV ki staff kharaga loina numidang pung 9 gi Manipuri prime time news thaba loiramlaba matungda mahakawa assembly kai da leiba TOMTV ki office tagi mayum tamna hankibani Magna Hankibaki Lambida Kagwa Lairembi Sanglin Mayada Lairamba reproduction force ki Kangbuna Kamlakibani Maduda reproduction force na Hanglakpawangi Matungina Ibungo Laisramna Mahaki Tabak Loiraba Matung Langtabal Kunja Awang Lekai de Labor Yum the Hangadabani Haina Paukum Piki Paumiki Praise Taba Veslituna Amasung Masada All Manipur Working Journalists Union na Isu Toba Identity Card Yaliba Ibungo Laisramda reproduction force na Lambi Asi Fauduna Chatkiba Yaroi Haina Atingba Piraki Reproduction force ki personnel sing aduna mobile phone da ibungo laisram gi video footage lauki bagal loinena paumi gi vest thetpa identity card su photo namki ngayak awayo khum tawnaraba matungda kaina thangda reproduction force sing aduna ibungo bulambi koi thoklaga chatkhina na ba khanganki reproduction force na tawli ba thong aduda makhata na manaba tanbadagi ibungo su lambi koi thoklaga mayum mai kai tam na hankibani Thawong asi lamdam asida thokliba irang sing asigi marik chuba paw miyamda yahonana ba honariba paw mi singi ningtamba singnabani hairi